Ngasidagi numit kunni gi manung da Imphal Ziri Lambi National Highway 37 gi fatan lairiba lambi gi saruk sing Manipur lainga kamadi NHIDCL na sembidrabadi lambi asida gari thoriba truck driver sing na steering thadokpagi khongjang changsilagani haina All Ziribam Road Transport Drivers Union na cheksin wa thamlakle ngasi All Ziribam Road Transport Drivers Union na Imphal Ziribam lambi yengbagi khongchatamaga mari laina union asigi president M Tombabu na ngasidagi na tha amaromgi mamangda All Ziribam Road Transport Drivers Union na lambi asigi sokchiliba mafam sing semjin biyu haina NHIDCL amadi Manipur laingakta taksin kiba laikre adubo ngasi fawba fatriba lambi gi fibam semjin dana lairi karigumba numit kunni gi manungda NHIDCL amadi laingakna semjin bidrabadi driver sing na steering thadokpagi khongjang changsilagani haina jackson wa thamlakhi Maramachina, Equity, All Ziribam Road Transport Driver Union Amadi, Harisabel to the Chiliba, Assam Nandiki Lakoro, Hanandiki Lakoro, Driver Mayam to the Pulaga, Equity, Asik, Unipachitaki, Haraka, Jungi, Harikani Pan Kopugi, Manunga, Karigumba, Port Hall, Amadi, Hatabama Pumping Share, Manipur Government Amadi, Eras Adisila Junction Kito Taragadi, Equity, Mahataba, Kongjang. Dari kerana pendeknya, kalau dari hadap pergi, kita memadai sini, kalau yang kami nak lejar.